Ukrul District Lariba Kuki Khul Sing Kangpupi District Punsin Bagi Wafam LMCM na yaningdaba Fongdoragi Ukrul District Amasung Kamjong District ki Hauji Tangkul Amasung Kuki Furufani Marakta Unkanariba Sigi Kudong Chaba Lauraga Kuki Organization Karana Ukrul District Lariba Kuki Khul Sing Kangpupi District Punsin Nabatharang Toriba Si Yamna Maram Chade Amasung Masi Yabangam Loy Haina Liang Mai Naga Council Manipur LMCM na Thadorakpa Cherol Amana Hari Cherol asina makatana haribana hojik state asida tongan ba mafam kaya da lariba ungkhatnaba kaya asina maram oiraga lamdam asida tangdu leitadaba amasung tambangamdaba fibam ama mayoknaduna lairibani maraksida ukrulda lairiba Kuki Civil Society Organization karana Manipur government da nauna demand tawrakiba amadi ultimatum kaya asina ayetpa apanba kaya piribasi thamoi sokningai oi Ukrul District ta lairiba Kuki Khul Sing Kangpupi District ta punsin na demand tawbasi yamna maram chade amasung masi yabangamloi Kangpupi District asi mamangdagi hauna tongan ba community kaya amana nungsi chana na laiminarakibani adubu state asida hojik tholiba kanglufki rang na maram oiraga yamlaba IDP kaya ama district asida lanjina rakpadagi khudongchadaba kaya amasu mayoknaribani maram aduna hojik lairiba phibam asida Kangpupi District asida Ukrul District ki Kuki Khul Sing punsin na bohona bahaibasi hena tension lehanbada natana tang tadaba amasung humanitarian complication thoknabagi maram oigani Kangpokpida hojik lanjena duna lairiba IDP sing asi makoi ki hanagi mafam sing da deport tawba amadi relocate tawba haibasi state government gi yamna mathau taba amani Kuki miyam sing asi single geographical region amada pulap leishina bohona ba haibasi jalengam haina common oina khangnariba makoi gi political aspiration aduga yamna anakpa mari leinana basu yai Maram aduna territorial gi oina punsin na bohonaba amasung autonomy phangna bohonabagi thawongni maram aduna hariba thawong asi liang mai Naga council na yabangam loi hari naida sinana ba MSA da taksin kre tha sigi taraga mathoi da chingde isingi pipe semba chatkiba Ukrul District ki thawai khulagi Kuki khunja ani sina phangkiba thawdo adu NIA da investigation chatha naba ngarang Manipur Sarkar gi Joint Secretary Home Dr. Mayeng Bambeto na Ministry of Home Affairs Government of India ki Counter Terrorism and Counter Radicalization CTCR gi Joint Secretary da Iba Cherol Thakre Joint Secretary sida Thakiba Cherol aduda haribana misi aduga mari leinana FIR lokhatpa yauna BNS ki tongan ba provision singi makhada Litan Police Station da case register tawre loinana state asida hojik oriba law and order gi fibam amasung state police ki oina lairiba fibam sing asina mayok nariba khudong chadaba si yenglaga state government ki maikai dagi case asi NIA da sinana ba warif lawre haidaduna ministry gi maikai dagi case asi NIA da sinana ba mathau taba thabak sing Paket Piu Hari. State of Hormuz Powerga India ki tanker sing chatpa yahanaba wari sanakre. State of Hormuz Powerga India ki tanker sing makata no chatpa yahanaba External Affairs Minister S2 Shankar ga Iran ga hakthengna na wari sanakre. Malengmete atopa laibak sing na chathok chasin tawbada thingma pirabasu India gi oina di Strait of Hormuz hangdokhanaba Joy Shankar na Iran ga hakthengna na wari sanari haina NNI report amana phongdokli handakta India ki tanker ani Strait of Hormuz Power ga lakibagi matangda minister na haiki matung tarakpadasu India ki flag thetpa jahaz kudima athingma amata yauduna chathok chasin yahanna batharang lokhali handakta LPG metric ton 92,712 puba India ki tanker ani Strait of Hormuz Power ga lakibadu Mondra amasung Kandala da athuba matamna thunglagani cheiraksida Ministry of Petroleum and Natural Gas na jagla kauba India ki firal thetpa tanker ama Fuzairat ki LPG laurunaba khongsan bahukre hari sire haiba to nga singi marakta Netanyahu butana duna amasung hatkani hainu Iran wasakre Middle East tholi balana sigi taraga tarungni suba numita Iran makhata na Israel da attack chatharakpaga loinana Israel ki Prime Minister Benjamin Netanyahu tananaba amasung hatnaba Iran wasakre kariguma masigi Angang hatpa criminal asi hinglamba thoklabadi aikhoina mapung phaba sakti ga loinana mahakpu tanagani amasung hatkani haina numit khara nimiya mamangda masak ukhidraba Netanyahu kadai da laikhrabagi haibigi matangda social media posting da wahang sing hangna rakhibada Iran gi Revolutionary Guards ta statement amada haiki March taraga nithoi gi video da Netanyahu gi makhut namada khudom bitaruk panba ukhiba dudagi madu artificial intelligence sizinaraga edit tawthokpa oigani haibigi chingnaba phongdoktuna user kaya marumna nungnang basing phongdoklakibani haiba March taraga nithoi gi video aduda masagi chahi 63 suraba Netanyahu na February 19 da Iran gi mathakta US amasung Israel gi nongthak attack sing chathaba hokhiba dugi matungdagi ahanba oina news conference da wangangki mangna Iran gi anauba supreme leader Mostaba Khamenei hanaba nakchepta ki hanki amasung Israel gi military operation sagatki magi sagai gi maming sizinaduna Netanyahu da haiba oina bibi kadai da lege laikre haina hangkiba sing adugi manungda American conservative political commentator Condense Orange yauki Maki office na mangonda gi fake
ꯑꯥꯏ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯗꯣꯛꯄ ꯑꯃꯁꯨꯡ ꯃꯨꯠꯊꯠꯄ ꯀꯔꯤꯒꯤꯅꯣ ꯑꯃꯁꯨꯡ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ ꯄꯥꯛꯇꯛꯅꯅ ꯃꯤꯄꯥꯏꯅꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯦꯛꯁꯇ ꯃꯍꯥꯛꯅ ꯄꯣꯁꯠ ꯇꯧꯈꯤ꯫ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯑꯣꯐꯤꯁꯅ ꯃꯍꯥꯛ ꯁꯤꯕꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛ ꯁꯤꯕꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯅ ꯌꯥꯈꯤꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯅꯤꯡꯊꯤꯖꯅ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯃꯁꯤ ꯐꯦꯛ ꯅ꯭ꯌꯨꯁꯁꯤꯡꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯤꯡꯊꯤꯖꯅ ꯂꯩꯔꯤ ꯍꯥꯏꯅ ꯅꯦꯇꯥꯟꯌꯥꯍꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯄ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯀꯔꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯅꯤꯡꯉꯤ ꯍꯥꯏꯕ ꯍꯪꯕꯗ ꯇꯔꯀꯤꯒꯤ ꯑꯦꯅꯥꯗꯣꯂꯨ ꯑꯦꯖꯦꯟꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯑꯣꯐꯤꯁ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯊꯪ ꯈꯟꯕꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ꯫ ꯌꯨꯖꯔ ꯈꯔꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯔ ꯅꯦꯇꯥꯟꯌꯥꯍꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯈꯤ꯫ ꯑꯦꯛꯁꯇ ꯐꯣꯂꯣꯋꯔ 28,000 2,84,000 ꯔꯣꯝ ꯂꯩꯕ ꯌꯥꯏꯔ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯈꯤ꯫ ꯃꯥꯔꯆ 9ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯣꯁꯠ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯍꯧꯈꯤꯕ ꯊꯥꯗ ꯏꯔꯥꯟꯒꯤ ꯆꯍꯤ 43 ꯁꯨꯔꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯦ ꯍꯥꯠꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯟꯅ ꯂꯥꯟꯗꯥꯈꯤꯕ ꯑꯗꯨꯗꯒꯤ ꯂꯥꯟ ꯊꯣꯛꯍꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯤꯗꯜ ꯏꯁꯠ ꯂꯝꯗꯝ ꯆꯔꯥꯡꯅꯕ ꯏꯄꯥꯛꯇ ꯂꯨꯞꯈꯤ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯄꯥꯎꯈꯨꯝꯗ ꯏꯔꯥꯟꯅꯁꯨ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕ ꯌꯨꯑꯦꯁ ꯃꯤꯂꯤꯇꯔꯤ ꯕꯦꯖꯁꯤꯡ ꯑꯃꯁꯨꯡ ꯏꯖꯔꯦꯜꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤ꯫ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯃꯤꯑꯣꯏ 2,000 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯌꯨꯑꯦꯏꯒꯤ ꯄꯣꯔꯠ ꯑꯦꯔꯤꯌꯥꯁꯤꯡ ꯊꯥꯗꯣꯛꯅꯕ ꯏꯔꯥꯟꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯒꯦꯠ ꯇꯧꯔꯒꯅꯤ ꯀꯤꯍꯟꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ ꯌꯨꯑꯦꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯆꯧꯕ ꯄꯣꯔꯠ 3ꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯌꯥꯝ ꯈꯨꯗꯛꯇ ꯍꯟꯗꯣꯛꯈꯤꯅꯕ ꯏꯔꯥꯟꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯏꯔꯥꯟꯒꯤ ꯈꯔꯒ ꯑꯥꯏꯂꯦꯟꯗ ꯑꯣꯏꯜ ꯍꯕꯇ ꯕꯣꯝ ꯊꯥꯗꯈꯤꯕꯒꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯋꯥꯔꯅꯤꯡ ꯑꯗꯨ ꯂꯥꯛꯈꯤꯕꯅꯤ꯫ ꯗꯨꯕꯥꯏꯗ ꯖꯦꯕꯦꯜ ꯑꯔꯂꯤ ꯄꯣꯔꯠ, ꯑꯕꯨ ꯙꯥꯕꯤꯗ ꯈꯥꯂꯤꯐꯥ ꯄꯣꯔꯠ ꯑꯃꯁꯨꯡ ꯐꯨꯖꯥꯏꯔꯥ ꯄꯣꯔꯠꯇꯒꯤ ꯃꯤꯌꯥꯝ ꯈꯨꯗꯛꯇ ꯍꯟꯗꯣꯛꯈꯤꯅꯕ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯇꯥꯁꯅꯤꯝꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯁꯤꯚꯤꯂꯤꯌꯟ ꯏꯟꯁꯇꯣꯂꯦꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯌꯨꯑꯦꯁ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯂꯩꯕ ꯑꯃꯁꯨꯡ ꯂꯣꯠꯁꯤꯟꯕ ꯃꯔꯝꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯥꯔꯒꯦꯠꯁꯤꯡ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯇꯥꯔꯒꯦꯠ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯏꯃꯤꯔꯦꯠ ꯁꯤꯇꯤꯁꯤꯡꯒꯤ ꯉꯥꯛꯂꯧ ꯃꯈꯥꯗ ꯌꯨꯑꯦꯁ ꯐꯣꯔꯁꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯄꯣꯔꯠꯁꯤꯡ ꯑꯃꯁꯨꯡ ꯗꯣꯛꯁꯤꯡ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯔꯥꯟꯒꯤ ꯂꯦꯖꯤꯇꯤꯃꯦꯠ ꯔꯥꯏꯠꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯂꯧꯔꯦ ꯍꯥꯏꯅ ꯑꯥꯏꯑꯥꯔꯖꯤꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯕ꯭ꯔꯥꯍꯤꯝ ꯖꯣꯔꯐꯥꯒ꯭ꯔꯤꯅ ꯍꯥꯏꯈꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇꯒꯤ ꯋꯥꯔꯅꯤꯡꯁꯤꯡ ꯇꯧꯔꯕꯁꯨ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯖꯍꯥꯖꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯥꯏꯑꯥꯔꯖꯤꯁꯤꯅ ꯍꯥꯏꯈꯤ꯫ ꯌꯨꯑꯦꯁꯅ ꯏꯔꯥꯟꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯦꯛꯁꯄꯣꯔꯠꯀꯤ ꯆꯥꯗ 90 ꯔꯣꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯈꯔꯒ ꯑꯥꯏꯂꯦꯟꯗ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯅꯦꯚꯦꯜ ꯃꯥꯏꯟ ꯁ꯭ꯇꯣꯔꯦꯖ ꯐꯦꯁꯤꯂꯤꯇꯤꯁ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯁ꯭ꯇꯣꯔꯦꯖ ꯕꯪꯀꯔꯁꯤꯡ ꯌꯥꯎꯅ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯇꯥꯔꯒꯦꯠ 90 ꯍꯦꯟꯕꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯑꯦꯁ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯅ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯒꯤ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯅ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯤꯁꯥꯏꯜꯁꯤꯡꯒꯤ ꯑꯅꯧꯕ ꯋꯦꯕ ꯑꯃ ꯆꯠꯊꯈꯤ꯫ ꯏꯔꯥꯟꯅ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯔꯤꯖꯟ ꯑꯗꯨꯗ ꯌꯨꯑꯦꯁ ꯃꯤꯂꯤꯇꯔꯤ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗ ꯄꯥꯟꯗꯝ ꯊꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, ꯀꯇꯥꯔ, ꯖꯣꯔꯗꯥꯟ ꯑꯃꯁꯨꯡ ꯇꯔꯀꯤꯒ ꯂꯣꯏꯅꯅ ꯌꯨꯑꯦꯏꯅ ꯌꯨꯑꯦꯁ ꯃꯤꯂꯤꯇꯔꯤ ꯐꯦꯁꯤꯂꯤꯇꯤꯁ ꯊꯝꯈꯤ꯫ ꯀꯤꯝꯅ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯦꯄꯦꯕꯜ ꯔꯣꯀꯦꯠ ꯂꯣꯟꯆꯔꯁꯤꯡꯒꯤ ꯆꯥꯡꯌꯦꯡꯁꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯆꯌꯣꯜ ꯑꯁꯤꯗ ꯆꯍꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯗ꯭ꯔꯤꯜꯁꯤꯡ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ 12,600 mm ꯀꯦꯂꯤꯕꯔ ꯃꯜꯇꯤꯄꯜ ꯔꯣꯀꯦꯠ ꯂꯣꯟꯆꯔꯁꯤꯡꯒꯤ ꯇꯦꯁꯠ ꯂꯣꯟꯆ ꯑꯗꯨ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥ KCNAꯅ ꯍꯥꯏꯈꯤ꯫ ꯗ꯭ꯔꯤꯜ ꯑꯁꯤꯅ ꯀꯤꯂꯣꯃꯤꯇꯔ 120 ꯒꯤ ꯑꯦꯇꯦꯛ ꯔꯦꯟꯖꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯑꯗꯨ ꯎꯍꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯇꯦꯛꯇꯤꯀꯦꯜ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡꯒꯤ ꯃꯥꯡ ꯇꯥꯛꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤꯒꯤ ꯍꯛꯆꯤꯟꯕ ꯃꯁꯛ ꯑꯗꯨ ꯃꯈꯣꯏꯗ ꯎꯍꯜꯂꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯨ ꯀꯤꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯀꯤꯝ ꯖꯨꯑꯦ ꯍꯥꯏꯅ ꯈꯪꯅꯒꯗꯕ ꯃꯍꯨꯠ ꯁꯤꯟꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯅ ꯌꯦꯡꯕ ꯑꯗꯨ KCNAꯒꯤ ꯏꯃꯦꯖꯁꯤꯡ ꯑꯗꯨꯅ ꯎꯠꯂꯤ꯫ ꯀꯥꯞꯈꯤꯕ ꯔꯣꯀꯦꯠꯁꯤꯡ ꯑꯗꯨꯗ ꯆꯥꯗ 100ꯒꯤ ꯑꯦꯀ꯭ꯌꯨꯔꯦꯁꯤꯒ ꯂꯣꯏꯅꯅ ꯀꯤꯂꯣꯃꯤꯇꯔ 363.3 ꯔꯣꯝ ꯂꯥꯞꯄꯗ ꯏꯁ ꯁꯤ ꯑꯣꯐ ꯀꯣꯔꯤꯌꯥꯗ ꯑꯥꯏꯂꯦꯟꯗ ꯇꯥꯔꯒꯦꯠ ꯑꯗꯨꯗ ꯊꯥꯈꯤ ꯍꯥꯏꯅ KCNAꯅ ꯍꯥꯏꯈꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟꯗꯒꯤ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯁꯃꯨꯗ꯭ꯔ ꯇꯝꯅ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ 10 ꯍꯦꯟꯅ ꯀꯥꯞꯈꯤ ꯍꯥꯏꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯆꯌꯣꯜ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒ ꯃꯤꯑꯣꯖꯣ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯆꯟꯅꯨꯄꯤꯅ ꯌꯨꯑꯦꯁ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯗ꯭ꯔꯤꯜꯁꯤꯡ ꯀꯥꯏꯍꯧꯕ ꯑꯃꯁꯨꯡ ꯔꯤꯖꯅꯦꯜꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯣꯛꯍꯟꯒꯗꯕ ꯂꯥꯟꯒꯤ ꯔꯤꯍꯥꯔꯁꯦꯜ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ DPRKꯒꯤ ꯋꯥꯔ ꯗꯤꯇꯔꯦꯟꯁ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯆꯥꯡ ꯅꯥꯏꯕ ꯗ꯭ꯔꯤꯜꯁꯤꯡ ꯑꯁꯤ ꯇꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯍꯥꯏꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯃꯥꯏ ꯄꯥꯛꯅ ꯁꯥꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯅꯕ ꯄꯥꯝꯕꯩꯁꯤꯡ ꯄꯨꯊꯣꯛꯅꯕ ꯆꯍꯤ 10 ꯍꯦꯟꯅ ꯕꯦꯂꯤꯁꯇꯤꯛ ꯑꯃꯁꯨꯡ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯦꯟꯖ ꯀꯌꯥ ꯆꯥꯡꯌꯦꯡ ꯀꯥꯞꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯏꯖꯔꯦꯜꯅ ꯂꯦꯕꯅꯟꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 4 ꯍꯥꯠꯈ꯭ꯔꯦ꯫ ꯂꯦꯕꯅꯤꯁ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ
ꯈꯥ ꯊꯪꯕ ꯂꯦꯕꯥꯅꯟꯗ ꯏꯖꯔꯦꯂꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯦꯇꯦꯛꯁꯤꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯏꯖꯔꯦꯜꯒꯤ ꯐꯣꯔꯁꯁꯤꯡꯅ ꯁꯃꯨꯗ꯭ꯔ ꯇꯣꯔꯕꯥꯟ ꯁꯤꯇꯤ ꯁꯤꯗꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯗ ꯃꯤꯑꯣꯏ 1 ꯁꯤꯈꯤ ꯑꯃꯁꯨꯡ ꯃꯩ ꯆꯥꯛꯈꯤ꯫ ꯁꯤꯗꯣꯟꯒꯤ ꯈꯥ ꯅꯣꯡꯄꯣꯛꯇ ꯃꯤꯑꯣꯏ 3 ꯁꯤꯈꯤ꯫ ꯆꯌꯣꯜ 2 ꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯅꯣꯡꯊꯛꯀꯤ ꯑꯦꯇꯦꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯍꯦꯖꯕꯣꯂꯥ ꯒ꯭ꯔꯨꯞꯇꯁꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯈꯥ ꯊꯪꯕ ꯂꯦꯕꯥꯅꯟꯗ ꯃꯤꯗꯜ ꯏꯁꯀꯤ ꯂꯥꯟ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯂꯦꯕꯥꯅꯟꯒꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝ ꯀꯌꯥꯗ ꯃꯤꯐꯝ ꯈꯨꯗꯛꯇ ꯍꯟꯗꯣꯛꯈꯤꯅꯕꯁꯨ ꯏꯖꯔꯦꯜ ꯑꯥꯔꯃꯤꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯏꯖꯔꯦꯜ ꯑꯥꯔꯃꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯥꯔꯆꯦ ꯑꯗ꯭ꯔꯥꯏꯅ ꯍꯦꯔꯦꯠ ꯑꯔꯤꯛ ꯒꯣꯚꯩꯔꯤ ꯂꯦꯂꯥꯀꯤ ꯍꯥꯗꯥꯠ ꯕꯔꯁ ꯑꯜ ꯕꯔꯥꯁꯅꯤ ꯇꯥꯍꯋꯤꯊꯥ ꯑꯜ ꯒꯥꯗꯤꯔ ꯑꯃꯁꯨꯡ ꯁꯤꯌꯥꯒꯤ ꯃꯤꯌꯥꯝꯗ ꯈꯨꯗꯛꯇ ꯆꯠꯈꯤꯅꯕ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯅꯣꯇꯤꯁ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯜꯂꯛꯇꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯅꯥꯗꯣꯂꯨ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯍꯥꯏꯈꯤ꯫ ꯍꯦꯖꯕꯣꯂꯥꯅꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯉꯝꯈꯩꯒ ꯅꯛꯅꯕ ꯈꯨꯡꯒꯪꯁꯤꯡꯗ ꯏꯖꯔꯦꯂꯤ ꯇ꯭ꯔꯨꯞ ꯄꯣꯖꯤꯁꯟ ꯀꯌꯥꯃꯔꯨꯝꯗ ꯇꯥꯔꯒꯦꯠ ꯇꯧꯈ꯭ꯔꯦ꯫ ꯂꯦꯕꯥꯅꯟꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯔꯆ 2ꯗꯒꯤ ꯍꯧꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕ ꯃꯇꯨꯡ ꯂꯦꯕꯥꯅꯟꯗ ꯏꯖꯔꯦꯜꯒꯤ ꯅꯣꯡꯊꯛ ꯑꯦꯇꯦꯛꯁꯤꯡꯗ ꯃꯤꯑꯣꯏ 42 ꯍꯥꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗ 120 km/hꯇ ꯍ꯭ꯌꯨꯟꯗꯥꯏ ꯕꯔꯅꯥ ꯊꯧꯗꯨꯅ ꯁ꯭ꯄꯤꯗꯤꯡ ꯔꯤꯜꯁ ꯀꯥꯞꯄꯗ ꯒꯨꯔꯨꯡ ꯆꯠꯄꯗ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ꯫ ꯍꯥꯏ ꯁ꯭ꯄꯤꯗꯇ ꯃꯈꯣꯏꯅ ꯊꯧꯖꯕ ꯀꯥꯔ ꯑꯃ ꯒꯨꯖꯔꯥꯠꯀꯤ ꯖꯦꯠꯄꯨꯔꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯒꯨꯔꯨꯡ ꯆꯠꯄꯗ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯩꯕ ꯅꯨꯄꯥ ꯑꯋꯥꯐ ꯇꯤꯋꯥꯔꯤꯅ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯠꯇ ꯍ꯭ꯌꯨꯟꯗꯥꯏ ꯕꯔꯅꯥ ꯀꯥꯔ ꯑꯗꯨ ꯌꯥꯡꯅ ꯊꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯛꯈꯤ꯫ ꯃꯈꯣꯏꯅ 120 km/hꯇ ꯁꯦꯗꯥꯟ ꯑꯗꯨ ꯊꯧꯈꯤ꯫ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯀꯥꯞꯄ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯇꯤꯋꯥꯔꯤꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯇ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯔꯤꯜ ꯑꯃ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯈꯨꯠ ꯑꯗꯨꯅ ꯁ꯭ꯇꯤꯌꯔꯤꯡ ꯐꯤꯜ ꯑꯗꯨ ꯄꯥꯏꯕ ꯎꯠꯈꯤ꯫ ꯑꯇꯣꯞꯄ ꯀ꯭ꯂꯤꯞ ꯑꯃꯅ ꯄꯦꯁꯦꯟꯖꯔ ꯁꯤꯠꯇ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯡꯅ ꯊꯧꯔꯤꯕ ꯀꯥꯔ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯕ ꯎꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯥꯔ ꯑꯗꯨ ꯆꯨꯝꯅ ꯊꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯗꯤꯚꯥꯏꯗꯔ ꯑꯃꯗ ꯊꯣꯝꯒꯥꯏꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯇꯤꯋꯥꯔꯤ ꯁꯤꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯍꯤ 20 ꯁꯨꯔꯕ ꯃꯔꯨꯞ ꯗꯦꯕꯔꯥꯖ ꯒꯣꯁꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯁꯤꯈꯤ꯫ ꯑꯈꯩ ꯄ꯭ꯔꯕꯤꯟꯚꯥꯏ ꯕꯥꯖꯦꯂꯥ ꯀꯧꯕ ꯑꯇꯣꯞꯄ ꯄꯦꯁꯦꯟꯖꯔ ꯑꯃ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣꯋꯔ 3,500 ꯍꯦꯟꯅ ꯂꯩꯕ ꯇꯤꯋꯥꯔꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯤꯛꯆꯔ ꯀꯌꯥꯃꯔꯨꯝ ꯊꯥꯒꯠꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯔꯁꯤꯡꯗ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯀꯥꯔ ꯊꯧꯈ꯭ꯔꯦ꯫ ꯃꯣꯁꯟ ꯑꯦꯛꯁꯄꯔꯤꯃꯦꯟꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯆꯠꯄꯒꯤ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯊꯝꯈ꯭ꯔꯦ꯫ ꯅꯦꯗꯔꯂꯦꯟꯗꯁꯇꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯃꯅ ꯒꯣꯜꯗꯐꯤꯁ ꯑꯃꯅ ꯊꯧꯕ ꯃꯥꯟꯕ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯒꯥꯔꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯏꯅꯣꯚꯦꯇꯤꯚ ꯑꯥꯏꯗꯤꯌꯥ ꯑꯗꯨꯅ ꯀꯔꯝꯅ ꯇꯦꯛꯅꯣꯂꯣꯖꯤꯅ ꯏꯆꯝ ꯆꯝꯕ ꯀꯟꯁꯦꯞꯇ ꯑꯃꯕꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯑꯣꯏꯕ ꯑꯃꯗ ꯑꯣꯟꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯎꯠꯂꯤ꯫ ꯒꯣꯜꯗꯐꯤꯁ ꯑꯗꯨꯅ ꯃꯥꯏꯄꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯍꯥꯏꯐꯦꯠꯅ ꯈꯟꯊꯕ ꯌꯥꯕ ꯑꯔꯥꯞꯄ ꯑꯃ ꯆꯠꯈꯤꯕ ꯃꯇꯨꯡ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯑꯃꯁꯨ ꯐꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯈꯟꯅꯕ ꯒꯥꯔꯤ ꯑꯁꯤ ꯗꯆ꯭ꯁ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯔ ꯊꯣꯃꯥꯁ ꯗꯤ ꯋꯣꯜꯅ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯒꯤꯅꯦꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗꯁꯀꯤ ꯃꯇꯨꯡꯏꯟꯅ ꯃꯁꯤꯗ ꯏꯁꯤꯡ ꯊꯟꯅ ꯍꯥꯞꯄ ꯇꯦꯡꯛ ꯄꯥꯟꯕ ꯑꯄꯤꯛꯄ ꯀꯥꯔ ꯑꯃ ꯌꯥꯎꯏ꯫ ꯀꯥꯔꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯇꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯣꯏꯔꯤꯕ ꯒꯣꯜꯗꯐꯤꯁ ꯑꯗꯨꯒꯤ ꯂꯦꯡ-ꯈꯣꯠꯄ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ꯫ ꯉꯥ ꯑꯗꯨꯅ ꯇꯦꯡꯛ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯄꯗ ꯃꯣꯁꯟ ꯁꯦꯟꯁꯤꯡ ꯀꯦꯃꯦꯔꯥ ꯑꯃꯅ ꯃꯥꯒꯤ ꯃꯨꯚꯃꯦꯟꯠ ꯑꯗꯨ ꯗꯤꯇꯦꯛ ꯇꯧꯏ ꯑꯃꯁꯨꯡ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯅꯕ ꯀꯥꯔ ꯑꯗꯨꯗ ꯁꯤꯒꯅꯦꯜ ꯄꯤ꯫ ꯃꯁꯤꯅ ꯀꯥꯔ ꯑꯗꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯍꯟꯗꯨꯅ ꯀꯥꯔ ꯑꯗꯨ ꯉꯥ ꯑꯗꯨꯅ ꯊꯧꯕꯒꯨꯝꯅ ꯎꯍꯜꯂꯤ꯫ ꯑꯦꯛꯁꯄꯔꯤꯃꯦꯟꯠ ꯑꯁꯤ ꯏꯇꯥꯂꯤꯒꯤ ꯃꯤꯂꯥꯟꯗ ꯄꯥꯡꯊꯣꯛꯄ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣ ꯁꯣ ꯗꯩ ꯔꯦꯀꯣꯔꯗꯀꯤ ꯁ꯭ꯇꯦꯖꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯣꯁꯟ ꯁꯦꯟꯁꯤꯡ ꯚꯦꯍꯤꯀꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯆꯠꯄꯒꯤ ꯔꯦꯀꯣꯔꯗ ꯑꯗꯨ ꯕꯐ ꯀꯧꯕ ꯒꯣꯜꯗꯐꯤꯁ ꯑꯃꯅ ꯐꯪꯈ꯭ꯔꯦ꯫ ꯍꯣꯠꯅꯕ ꯑꯁꯤꯗ ꯀꯥꯔ ꯑꯗꯨꯅ ꯃꯤꯇꯔ 12.29 ꯐꯨꯠ 90 ꯏꯟꯆꯤ 3.93ꯀꯤ ꯑꯔꯥꯞꯄ ꯑꯃ ꯆꯠꯈꯤ꯫ ꯔꯦꯀꯣꯔꯗ ꯑꯁꯤ ꯐꯪꯅꯕ ꯉꯥ ꯑꯗꯨꯅ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯇꯔ 5ꯒꯤ ꯑꯁꯥꯡꯕ ꯑꯃ ꯆꯠꯀꯗꯕꯅꯤ꯫ ꯃꯅꯤꯡꯂꯣꯝꯗ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯂꯣꯝꯗ ꯑꯣꯏꯔꯕꯁꯨ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯄ ꯑꯗꯨ ꯃꯁꯤꯡ ꯊꯥꯒꯅꯤ꯫ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗ ꯋꯥꯈꯜ ꯆꯣꯏꯕ ꯑꯃꯁꯨꯡ ꯇꯟꯊꯕ ꯄꯣꯛꯂꯛꯏ ꯍꯥꯏꯅ ꯊꯣꯃꯥꯁꯅ ꯁꯟꯗꯣꯛꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯅ ꯃꯉꯣꯟꯗ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯒꯗꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯛꯆꯤꯟꯕ ꯊꯕꯛ ꯑꯗꯨꯗ ꯑꯄꯤꯛꯄ ꯐꯥꯒꯤ ꯑꯃ ꯍꯥꯞꯆꯤꯟꯅꯕ ꯃꯉꯣꯟꯗ ꯏꯊꯤꯜ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫